Miteng tabiriba pumnamakpu khurumjari. Isa khetrimayumna taramna okjari. Sandokjariba thoram asi Impact TV gi entertainment news kaya gi pawdam pujarakliba Mami Mapao gi thoramni. Ngasi Mami Mapao gi chamaga yangkhaini panrak suba episode asida kari karamba mapao sing pujarakliba gai habudu miyamda thamjagi. Heights 360 Pictures ki nungsitena kapke haiba Manipuri music video album release tawkhibagi mapao. Manipur State Kala Academy Award 2023 amadi 2024 Governor A.Z. Kumar Balana lanthokibagi mapao. Film Forum Manipur gi Senior of Day gi thoram pangthokibagi mapao. 54 All Manipur Sword Play Competition 2025 MDU gi auditorium da haudokibagi mapao. NT Memorial Theatre Festival Theatre Asigi Playhouse Homnem Sang da haudokibagi mapao. Aroy bada AB Chan gi Helloy haiba Manipuri music video album release tawkhibagi mapao. So guys, ngasi gi ahanba mapao da pujarakliba asi Heights 360 Pictures production gi makhada director Hemanta Khumanna miyamda anaupa mahau ama pinaba honariba nushitena kapke haiba mingthonba Manipuri music video album December ki tarik 10 da release tawduna miyamda khudol tamkhibagi mapao asi miyam punam ineng taminasi. Heights 360 Pictures production gi nungsitena kapke haina mingthonba Manipuri music video album December 10 da release tawduna miyamda khudol tamkre. Hemanta Khumanna direction piriba nungsitena kapke hairiba Manipuri music video album asina miyamda anauba mahau ama pinabagi pandam thamli. Pusparani amadi Saktishen gi konthokta Sanjoy Venus na Manipuri music video album asigi music piri. Manipuri music video album asida matam sangna mami kumhaitagi lepluraba matungda bala hijam amadi nauna khongdarakliba Martin Irengwam na saktam langli. Loinana music video album asigi choreographer na Babycha Salam na oiri. Light item song nungsite na kapke haina mingthonba Manipuri music video album asi outdoor set amata yaudana studio ngakta oina indoor set ta khaktamak shooting tawbani hairi. Nushitena kapke kanano ama kayam puina tseni imang sidainang hobin kiba thamoy tana dona mulhoge haimun phare iba negi nungshiba kenba nairoi heke ikotna kenba nairoi heke ikotna oi haurage nang saitagi. Top mahau ama pinaba honariba nushitena kapke hariba Manipuri music video album asi miyamna soidana yamna pamnaba music video album ama oigani haibagi thajaba Mami Mapao gi maikaidagi thamjabaga loinana makha nasu nungai music video album kaya ama puthoktuna miyamna maipakna khudol tamba ngamba oibiu haiba ofam thamjari. Manipur State Kala Academy na sinduna December gi tarik 5 da Manipur State Kala Academy Award 2023 amasung 2024 JN Manipur Dance Academy da Manasing Academy asigi chairman su oriba Governor A.Z. Kumar Balana lanthokibagi mapao ase mu miyam punna miteng tamnasi. Manipur State Kala Academy Award 2023 amasung 2024 ki Manasing Academy asigi chairman su oiriba Governor A.Z. Kumar Balana lanthokre. Manipur State Kala Academy na sinduna December 5 da Imphal gi Jen Manipur Dance Academy da thoram adu pangthokibani. Thoram adu gi manungchana Manipur State Kala Academy Lifetime Achievement Award yauna jagoi isai sumanglila thangta tribal culture literature amadi young talent amadi young writer award sing yauna eminent artist amadi cultural practitioner punna humpuga mapanda manapi duna pukning thawati. Manasing adu gi manungda performing art music 20
2023 da Sagolsem Tizendra Singha, Performing Art Thangta 2024 da Kundrakpam Surchandra, Performing Art Theatre 2024 da Khwairakpam Vishwamitra, Young Talent Award Music 2023 da Huidrom Pusparani Amadi, Young Writer Award Literature 2024 da MK Saroz Khan Yauri. It also reaffirms our collective commitment to preserving, nurturing and advancing the rich artistic and literary heritage of our state. Manipur has long been admired for its deep cultural consciousness, refined aesthetic sensibilities and creative brilliance of its people. To the world, Manipur is synonymous with a rich and diverse artistic tradition. Our classical ras is globally cherished for its aesthetic beauty, devotional essence and graceful movement. Our Lai Haroba and folk dances, along with music traditions of both the valley and the hills, stand as living testaments to our age-old history, identity and community spirit. Manipur State Kala Academy Award 2023 amasung 2024 gi mana fanglaba lamdam asigi eminent artist amadi cultural practitioner puna humpumapan bu Mami Mapao gi maikaidagi thagatpa amadi nungaiba phongdokchari. Senior Writers and Playwrights Forum Manipur na sinduna Film Forum Manipur gi Sine of Day gi thoram December gi tarik 8 da Manipur Press Club ki Loktak Hall da pangthokhibagi Mapao ase mu miyam punna miteng taminasi. Film Forum Manipur gi Sene Off Day gi thoram December 8 da Manipur Press Club ki Loktak Hall da pangthokre. Cine Writers and Playwright Forum Manipur na sinduna pangthokiba thoram aduda Film Forum Manipur gi Chairman KS Kuleshwar, Manipur Lainga ki Joint Secretary Arivam Sivada Sarma amadi Cine Writer and Playwrights Forum Manipur gi President Manaubi MM na saruk yaki. Thoram aduda Film Forum Manipur gi Chairman KS Kuleshwar na nongchup laiba ki fijet chaksana laksilaktuna mayon amada chalakliba Manipuri film asi matam chana chumthok haubat changi haiba wafam phongdokhibaga loinana film da niyom kaina sizinnarakpagi mathakta khunai asigi culture gi wangmada miram gi fijet matau tamnarakpana yengba nungaitaba kaya yaurakliba asi kupna yengsinminanaba wafam thamki. अखोई मणिपुर इरांग से सही अनी मखाई अहुम सुजल्लाब पोटसिदा अखोई सोसाइटी सिदा सोइबा सोमदा माइ ओनजलगा मसी रिफ्लेक्ट तौब ngamba फिल्म से इराक लाती अदे नुसी नुंगन नाता अदे उरक वारक सेने सही सकपा अदे हाई ले मरकता नासोम सेमा थेनाबा अदुगुंबा हीरो हीरोइन केनबा से अखोई सही यामे 72 अदाइदगी हेक मणिपुरी फिल्म होदोरबदि हुजिबाव हीरो हीरोइन से जगोई सादरे सही सकना मयाम से लोइन तौरेइनेबा अदे माइदि सोमदि खरा वाटलेबा इन हुजि पंजरी सोमदसु मथियन दु खरा हापसन बियो हाय Manipur Film Chawkhatpada Film Forum Manipur gi achauba thodang lei amadi miyamda afaba paujal piba film kaya puthokpada Film Forum Manipur na mateng panglakani haibagi thajaba thamjai matang swaida yamna tenba break amtang lojage khonglayang na hanjarke Impact TV bu miteng taduna lebiu. Ay mahapapi ya mi masak kangdam sardana noi ponmak ising manung sida pulap namjilura ha pulap namjiluro ibungo yai mani da sidia Mahabharat ki wari paringdagi miyamna audio cassette oina thoina hena tana kharaba Impact Entertainment Channel na puduna lakchari Zagat asina kunti gi matik magun khangna naba thawoina sinba oiba tai areba pot hapko aiba yumugi bai kadu tajarabani imung duna leramba pot chai makai loina lobudi yarabani adumako madusu nasana tawjaram de palibango himna kanana sariba kuntina kanana sariba Arjun sariba sina kanaba oirigaba pumnamak mitmang thamduna anoba mahawa makudol tamjagadabani na paijer becheng kuba mase prithi matai mai be magi thakta sai thok jage yengo nangi namang da bagabana putigom pambi gi masakoy na leplare namit pangkog lo kunti yengo kunti Laibak pukpun namit kuding inamidang waram pung taruk taba matam sandok jagadaba amade mathang ginamit yom sakasya namit kinong tilpung amataba kudingi repeat telecast tau jagadurbe thauramase sung soy dana sandok jaragani soy dana makmiyeng tabiyo Impact Entertainment Channel da Mahabharat ki wari paring
Welcome back. Adom miteng tabirba si Impact TV da sandokchariba Mami Mapao gi chamaga yankhai nipan raksuba episode ni. Break ki matungda puzarliba Mapao asina yankhai mari raksuba All Manipur Short Play Competition 2025 Theatre Center Manipur amadi Manipur State Kala Academy na Imphal gi ya School Police Land da leiba Manipur Dramatic Union gi auditorium da hudokhiba gi Mapao asimu miyam punna miteng taminasi. Yankhaiga Mari Rakshuba All Manipur Short Play Competition 2025 Imphal gi High School Police Land da leiba Manipur Dramatic Union gi auditorium da hodokre. Theatre Center Manipur amadi Manipur State Kala Academy na sinduna chathakiba Short Play Competition hodokpaki thoram aduda Manipur State Kala Academy gi Deputy Secretary Kasham Raghumani, Theatre Center Manipur gi Vice President B Zugol Chandra Sharma, Cosmo Dramatic Union gi Director oiriba Manipur State Kala Academy Awardee Nanda Kumar Moirangthem Yauna State asigi masak naiba Director Kayana Sarupyaki. Thoram aduda Manipur State Kala Academy Awardee 2024 Sarungbam Birenda Sol amadi citation piduna ikai khumnaba utki. Theatre Group Tara Mangana Saruk Yaduna Chathakiba Competition adugi ahoba numita Paradise Theatre ge Saheb Machin Men ki bada amadi Margin Call Cultural Cum Drama Association ge hinghanningliba thawai hairiba placing asi utki. Particularly theatre is sidare high brana institution should link objective Manipur University of Culture should lay rabani adubo sangstan su angang myam amadi yawe di hire kana torju applicants de atukimatic low eba to pagi na phangaga thara ibne duga theatre gi lines de award thokta khoi young talent ki se hana amamam leirambadagi hojik ani ni bokta hapkala abani ke gino da encouragement pinaba adubo still angang haise khoi gi room to award ka haigadran up to date oi de haibagira dudi khangdre adu tharak pagi chance di yamna Manipur State Kala Academy ki scholarship fellowship di yari khai di angang khai na apply to hun chaningi masi moi ki future su Theatre chawkhatnabu hotnabada asigumba short play competition kaya pangthokpagi achouba thodang competition asi mai pakna pangthokpada Mami Mapao gi maikaidagi su Theatre Center Manipur amadi Manipur State Kala Academy bu thagatpa phongdokchari. Manipur gi tongan ba theatre loop tara na saruk yaduna NT Memorial Theatre Festival Imphal West ki changangai uchekonda laiba NT Theatre Manipur gi Playhouse Hongnem Sang hodokibagi Mapao semu miyam punna miteng taminasi. NT Memorial Theatre Festival Imphal West ki changangai uchekonda laiba NT Theatre Manipur gi Playhouse Hongnem Sang da hodokre. Manipur gi tongan ba theatre loop tarana saruk yaduna pangthokiba festival adu Manipur Legislative Assembly ki Speaker T.A. Satyabartana hodokibani. Ministry of Culture gi Cultural Function and Production Grant Scheme gi makhada pangthokiba festival hodokpagi thoram aduda NT Theatre Manipur gi President Ningthauja J Vidya amadi Department of Art and Culture gi Joint Director Z Dharmadas Sarmana Sarukyaki. NT Memorial Theatre Festival gi ahoba numita Yumzau Lairembi Dramatic and Cultural Union gi play Wakat amadi Liberty Theatre gi play In the Rhythm of Corona utki. NT Memorial Theatre Festival asi mai pakna pangthokhibada Mami Mapao gi maikaidagi NT Theatre Manipur bu thagatpa phongdokchari. Aroibada puzarakliba Mapao asina AB Chana direction piba Ras Elangbam Entertainment amadi Whiscraft Studio amadi Kangambam Inaung Chana puthokpa Heloi haina mingthonba Manipuri music video album December ki tarik 3 ta release tawduna miyam da khudol tamkhibagi Mapao ase mu miyam punna miteng taminasi. AB Chana direction piba Heloi haina mingthonba Manipuri music video album December 3 da release tawduna miyam da khudol tamkhre. Lamphel da laiba Tantha Police da fangthokiba music video album release tawbagi thoram aduda music director and vocalist Ranbir Thauna, acclaimed filmmaker and national awardee Romy Mite amadi actor G Boni Sharmana Sarukyaki. Ras Elangbam Entertainment and Whiscraft Studio amadi Kangabam Inaung Chana puthokpa music video album asigi shairengba amadi shaishakpana Ras Elangbam ni. Music video album asida senior artist Meda Haubijam amadi shaishakpa Ras Elangbam mashamakna saktam langli. Mani hello ye tumbini
hello ni mani hello ya tombini amukta ting nakhidari mahumbi amukta ukhidari ne mahakumbi amukta ting nakhidari Hello hariba Manipur music video album asisu miyamna yamna pamnaba music video album ama oigani haibagi thajaba thamjai loinana makha tanasu anau ba music album video puthokpiru haiba wafam mami mapao gi maikai dagi thamjai. And that's all we have in this episode. Mathangi episode ta anau ba mapao kya ga loinana mu lakjage. Until then, keep watching Impact TV, and yes, never forget to subscribe our channel and to leave your suggestions and feedbacks in the comment box. Till then, bye bye.